Infal ngangam kirana pau pajari ahan budumar weba pau. Manipur COVID-19 positive oiba mi ohum lekidabag loinana laisadasan siyomasing samahum putra matoi shure nawa parkoge sangna sado Manipur dasmik ohum mari yaure. Infal Jiribam National Highway ki irang turan matak saba Valley Bridge tapdagi lambi este gari chatok chasin yadre. Manipur ko kisin mezo count kilorok matungi kumai chawangkut nasi harauk te ambag loinana pangtok nari. Bihar Dani Shiva Tanka ki bot khom gyaro punja phawbada NDA amasung Grand Alliance ki lusung basingna ngamjabi thadna bot khom ki amasung laga sita COVID-19 ki active case tamna hantaruk tuna positive oiba masing lakh taruk ki makhada leire. Laibak asina malam gi laishit oireba COVID-19 gi mayok punna amatoina lantheng nari lambam sigi miyam sakang naraba miyoi kayana su lantheng su da mai pak na bagi damak akaswani Infal gi pau gi kuthang da mipum khudimangna araiba thawung ohum face mask uppa amaga phuttaruk lapna leiba mai mit amadi khutsa toina hamdoktuna taru tanana thamna ba apil tawri English ni taramapan gi Miss Manipur AR Mathingna miyam da COVID-19 dagi ngakthungna ba apil tawrduna hai Mayam Pudnamak Pukuram Jari A 2019 gi Miss Manipur AR Mathingni. COVID-19 gi lechat sandokpa hengatlak liba asi yenglaga aikoi khudingmakna virus asidagi ngangthoknaba tangai fadaba niyam ahom ngakna chatminasi. Yumdagi mapal hek thorakpaga face mask uppa kauroisi mi amaga amagi marakta fit taruki social distancing soidna thambiyu. Sabon amadi hand wash jinna dono khutsa singna hamdoksi. Pandemic asigi vaccine putharok triba faubadi aikoi mayam tangai fadaba chatna kanglon sing asi ngakna chatni nasi. Chekshinba khaktana laina sidagi aikoi isabu amadi family bu kanjaba ngamgani. Mayambu amuka hanna khuramjari. Hauzik mapung oiba pau. Manipur daw ki mapung kunmari da COVID-19 positive oiba mi ohum laikidabag loinana raja sita laina asna siba punumasing samahum putra mathoi shure. Raji COVID-19 Common Control Room na thokpa serolam gi matung inna sikimyosing adu Infal East, Infal West amasung Thawbal jila dagini. Hairbu matamasida mi chani lisingani chani yankai taret test tawbugi manungda mi chani nifunifan COVID-19 positive oiba thenaki. Masigi manungda mission chani nifutaret amasung Central Armed Police Force ki mi ama yauri. Positive oikimyosing adu gi manungda Infal West gi Mariputaru, Infal East gi Humputra taret Bishnupur gi kunmanga Thawbal Sursanpur amasung Tamenglong gi mi tarahumdo yauri. Raja sida haujuk phawbuda punu positive case lising taranipan satret yankai shure hairu matamasida mi chani subna ahum discharge toki bagloinana haujuk phawbuda naw phaba punu masing lising taramanga subna hum phumanga shure naw phaba sangna chada Maripur dasmik ahum marini. Raja sida haujuk active case lising ahum changa taramari leiri. COVID-19 Relief Committee Bishnupur District Headquarters ki mifam mangasi pangtokre mifam da jiladu da committee sina pangtokiba thabak thorum sing masung tungdo pahi kadaba thabak thorum sing matang na khanaki Laibak asigi miyam COVID-19 dagi ngaktung nanaba tangai fadawsana kanun sing ngak nuschananaba Pradhan Mantri Narendra Modi na thasigi ni pand hawdokiba Jan Andolon campaign Manipur ki tongan mapum kaya dasu paksana leptana shathari campaign asigi manungda miyam gulusing mamadi lam kaya da masuk narba miyosingna laishit asidagi ngaktung nanaba tangai fadawsana kanun sing ngak nuschananaba leptana apil tongna rekli Moirang Kendra ki MLA P. Sharat Chandrana laishit asidagi miyam ngaktung nanaba section thorang sing ngak nuschananaba apil tawraduna hai Corona masak lotpa yamna chawthokpa amasung tamthiba makhalgi mahikni virus ni mahaki hidak leitri khutsa toina samthokpiba amasung lunana leiba maikhumsi mafam matang khuding makta ekoi punamakna sijinnaba aikoi masel amaga punsilaga chaba thakpa thaminaba se sigi thabak si thadokpa khutna mit paiba naton paiba amasung sinja sokpagi thabak se machi thadokpa Tinjan kaijang daba adugma Manipur amasung Manipur jati ama ekoi lehenna bohanobada koi punamangna koi sai sana section na lebing matam yore Raja asida miyang lusingbo ina thabak toriba tongan ba civil society organization sing lusingbo kayanasu laishit astegi ngaktung anaba miyam da appeal tongrakli koki NP Manipur gi president Khaimang Chongloi Hojik phau COVID-19 pandemic sigi laina gi maram sida ekoi checksin daba zadaba thibam amalai
aduna isa cheksinangai si yam important oiba amani haina lonei mafam khudingda akoi mas hayana haplaga thokse regularly akoi na khud ham thokse isa dagi fittaruki kallaga leimedse habisi e hainenge Indian Medical Association Manipur cycling minasingduna cycle thawbuna anaba phale heba paujal puba cycle rally among us Imphal satkrai lamphel patalaiba IMA ge auditorium de gilam takhiba doctors on pedals cycle rally aduna Imphal gi maroi bom singda COVID-19 ge sana kangon jawba banner sing puduna satki cycle rally da Dr. Kuntharom Sarukya Manipur Vidhan Sabha gi mar chemical nakslak pagalana bot khom gi thabak kham thengna kalle thasi gi tareta pangtu kodoriba mar chemical sida Thorbal jila gi oina lilong masung wangjing kyantha da tongan rajniti dol sing amadi independent mirab sing gi oiba mikal gi meeting kya pangthok nari Imphal West ki wangoi Vidhan Sabha kendra gi mar chemical gi bot khom gi thabak su kankalakli mapung pya da meeting pangthok masung yumthong sangno bot khom mana mapung oiba sakta moiri lilong Vidhan Sabha kendra da Congress ki mirab oiriba Muhammad Azizul Haq Khan gi Firan Singkhatpagi thoram lilong lairabo khongda ngasi pangthokrai Firan Singkhatpagi thoram da wangang da kendra gi hana gi mantri masung AICC gi Manipur gi thau puriba Bhakt Charan Das na hai miyam no bot thadaba matamda awon bama purakna bagi damak amasung munna khantar ga bot thadaga dabani mahang na hai minority congress ni yengla Congress dolna kendra da mantraloy ama thamduna akhanaba budget phawba haplammi adabu Narendra Modi na losingba sarkar na madu kaktatki Thoramadu da wangang bada MPCC ki president M Okendro na hai kendra da BJP na sarkar hek paibaga dharma gi oiba khana senaba kyamarum hengalakli mahang na hai Congress na dharma da yumpham oirga thabak tawde lilong da Congress na amu hana sakti parkan habagi thajo phongdol udana mahang na hai minority singda haujuk paliba sarkar asina yengba mi jengasi lokthokani Mara asida Bihar ki Vidhan Sabha mikal da mathok taw sakhiba Manipur police ki rifleman G Navakant Sharma election ni mathok tawringai da Patna Medical College ngarang laikhidre mahana laikhidaba da Rajya ki Chief Electoral Officer PK Singh na thamai shona nungai to phungdok lopka loinana laikhidraba ki imung manung gi awaba da saruk yari hairi Taviriba Pawase Akaswani Imphal lagini Imphal Jiribam National Highway gi Irang Tural mathakta saba Valley Bridge na se yuk tekpadagi lambi asi faunadre aikha taming paumi agoi kamen hai langai puba truck ama thong adu lana na honari ngai da thong adu tekibani khodak tama humadu da kunja sing masung CRPF ki mer sing changsingduna gari adu ki handyman kanki adu moinamak truck adu ki driver hojuk phawu thiba khangdri mafumadu da SDRF NDRF security ki mer sing masung kunja singalona na driver adu thiba ki thabak chathaki thodok thokumda none gi SDO masung additional SP amadi OC none mafumadu da sangsin ki non sing ki phum phatabana mi edu thiba da khudung chadu kemur mayuk ngari masigi matang da pawdam ama ngasi ayuki pung 3 minute kun mangarom taba adwaida Manipur ki lifeline ama oiriba Imphal Jiri lambigi irang turen mathakta saba yot ki Valley Bridge pulap tekhibadagi hojik lambi ase faunadre kodong thiba thodok adu Dimapur digi laingoi thanna hapatrak ama laningaida khangnoudana kodong thiba thodok adu thokhibani thodok aduda laiba faduna gari adugi handyman di khara soktuna hinghore adubu driver adudi hojik forward thiba khangdri marak asida hojik Imphal dagi NDRF amasung SDRF ki miyoising mafam aduda changsinduna gari chingkhanaba amasung driver adugi haksang fangnaba kanna honari hauzik highway asigi maru oiwa thongsing haibadi barak makru thongi fibamsu yamna fasilaktre hapta khuding thong yaraktabadagi ngaihak ki sinjinduna chatli Akaswani Imphal gi pawgi damak none National Highway 37 dagi agui kamai Manipur da kuki chinmijo kang kilorok matungi komai chawang kot ngasi harauk te ambak loinana Imphal gi kuki inda pangthokre COVID-19 laisi namar moiduna bahu sagum chawna pangthok trabasu asam thorom amagaloina kumai asi ningthina pangthokki kumai asi matang da state level kut committee gi secretary P Dongal nahai kumai asi kuki chinmijo kang ki oina harawu phongdopu kumai amani mahi marong ningthina lokpagi damak ishwar bu thagladuna mahak nahai ishwar gi thawjal khaktuna asigumba asingam bani First of all, would like to convey heartiest good greetings to all the people of Manipur and also especially to our brothers and sisters of the Chin Kuki Mizo group. This year, due to the pandemic,
The celebration is very much low-key. However, we are very happy to be celebrating this festival today at the Kuki Inn. It is also a day of rejoicing and harvest, and we are grateful to God for this bountiful harvest as well as all the mercies that He has bestowed on us through all the years. And we wish that all our people, not only our community but all the other people residing in our state, live in spirit of brotherhood and love, and everyone prosper in whatever he does. Kutkumai ngasi Sorsanpur gi Tuibong Community Hall da Toan Civil Society Organization sing sinduna pangtokki nat ke bajabo isigi thorum sing pangtokpa madi lusing basina kumai isigi matang na wangang mana thorum isigi mapung ba saktam oiki COVID-19 ki SOP ngat na pangtokki ba thorum da MLATN Haukip amasung Koki Inpi Sorsanpur gi President Letpu Haukip sarup kyaki Tengnopal Zila ki More Dalaiba S. Moljol Kulda ngasi Kutkumai pangtokki COVID-19 ki laisi number moiduna kumai asi mahuksa pangtok padagi khara piktana pangtokki Naga People's Front NPF ki political awareness program mangasi uklu gi Racing Hall pangtokre Lakatur District Council Mikal Gamari Lenana pangtok pathormadu da NPF Central Office Kohima ki President Samuel Raishoma Madi ADC uklu gi lusing bakaya sarkyaki Thobal Zila ki Langmai Theta District Veterinary Office Thobal Masung Langmai Thet Youth Development Association of Pune Sinduna Lauren Mamdalaiba ICDP Subcenter da Ok Amasung Huising Tika Thadokre Thormud da Hui Amasung Ok Chamarom Hidak Kaptokki Wangkem Kendra ki MLA ke Megasandra na Phogdal Community Hall Mayada Saba Public Waiting Setama Sangadona Miyam da Kusinakre Hairok Transcanon Amadi Lausi Distributary Canal na Sualaba Lamsing ani Subat Tanka ki Verification Camp SDC Yaripok Circle gi oina hayang masung hangchit pangtok lagani SDC Hairok Circle gi oina hayang dagi horga thasi gi marifo pangtok lagani haina Thobal gi Deputy Commissioner thokpa Serol Amana Hairi Akaswani Imphal gi pau tabiri Bihar dami Subat Tanka ki vote khomagi matam ngasmung tilloishin kre vote khomagi matam logi da pungja khar phawda NDA masung Grand Alliance ki lusung basingna voters ngi pung singsin da hanaki LJP masung lab dol sing sumikal gi meeting ke pangtok naki Pradhan Mantri Narendra Modi na safra da pangtok mikal rally ma da wangang ki Pulwama attack ki matang da birodi dol singna rajniti khudong chab long no hanari ba adubu mahak na hundu na ngangki Pradhan Mantri na hai Bihar Vidhan Sabha mikal gi ahan batangka gi vote thadana ki baduda NDA gi mapang dol singna saung kana phangdore khanbadagi birodi dol singna khoshaunare NDA gi mirab singda vote thadabina bapil torduna Pradhan Mantri na hai ahan batangka gi vote thadana khwa matungda Bihar da Nitish Kumar na lusing sarkar amu halak lagani haibasi sabsana khangbangam nei Sri Modi na hai NDA sarkar di lairba miyam gi yaifana bo hana ba kangbuni mahal na hai NDA gi damak miyam thadarak pa vote na Bihar bu anawa makal kaya dagi kanmangam gani Pradhan Mantri na Motihari Samastipur masung Bagada Pangtokpa Mikal Gareli Singda Wangangki Ani Subat Tangkal da Zila Taratar ki Vidhan Sabha Kendra Marputara Marida Lag Ibelewa Punimita Bot Thadanagani Bharat ta COVID ki active case masing tamna hantara claimadi hojik active case masing lag taruk ki makhada leire Leba sida hojik apun active case lak manga lising humputra samri yankhini pal leire active case ki masing asi apun ba positive case ki sad taruk dasmik mapan taret oire naw pharpa mi gi masing hengalaktuna naw phawgi sang sada marputara mathoi dasmik manga mari yaure hoke pung kunmari da mi lising yankhini pan chatruk marpu mari naba phakhi Loishalakpada COVID-19 dagi ngaktungnaba face mask uppa thut taruk lapna leiba khut samade mai mit taru tanana thamba haiba asam thong ohum singa na sapinaba amuk hanna ning singjari aroibada maroiba pau amuhanna Manipur COVID-19 positive oiba me ohum laikhidabagalona laichid asna sim masing sam hum putra mathoi sure naba pharpag sang sada Manipur dasmik ohum mari yaure Imphal Jiribam National Highway gi irang tural matak saba Valley Bridge tatpadagi lambi asida gari chatok chasin yadre Manipur da kuki sin mujo kalu kilor matungi komai chabang kot ngasi harau tayambagalona na pangtok nakre Bihar da anisubut tangka gi bot khom garo punja phawda NDA masung Grand Alliance ki lusing basingna lamjabi thaduna bot khom naki amasung laba asida COVID-19 gi active case tamna hantarakuna positive oyo masing lagtar ki makhad leire pawlo jare